असोमदना लंचेनबा मचिंदु अरैबे मखै तुमथोक्तुना गाड़ी दु थौरी गाड़ी दुसु कन्ननि थौरीबदु मागी मतौदुदा लिंजेल पाखतना हाइरई कइनो यामबो तमा थौ हाइबने लंचेनबा करीमत खुमलक्ते गाड़ी की स्पीड अदुदी हेन हेन कनखलई एक्सीडेंट गा थोकलगा सिमिनबा तारे तमा थौ कइदौगे सिमिन्ना दोइने ngasiदी ngamara ai sibaga sige hairasune natomta siu lanchen ba lingjel gi waduda sounding na gari ki brake tu khangpha phai mamit tu arai ge suklaga hair ai si khara nawa hal du gane nok nok tara lehoge habra lingjel lanchen ba gi waduda mami law thok tu na kanano iwa hal haide ngasai gi luwa uman mado nang gi nawa hal natro tan hingde ko yambo mi imana bane namana bo bera hekto kon sinai do ho ko luba ina lale yum halase gari do thawro lanchen ba ma saure phatre haibagum makhutna gari gi steering aduda kanna amuk tang thajinduna gari du thawkre lingjel lanchen bagi khamban ba mataududa nokfe tauna lanchen bada yengli mayum yaubaga gari du khamlamlaga lingjel da hanna yenglamdabi mana hana kumduna mayum lomda changlai lingjel su matung inar'i leima lei sing saiduna leirambani lanchen wasanglakba ubada hanglai barton piram labo nasani karaino lanchen ba sau lauduna piram labani mawa hal thingrakpagine nokmi la hawani leima lanchen bagi wadada ngakna sangkhriba machada yengi mamai du amuk leithoktuna lingjel da onsinduna nawa hal haisibu kan hano nang yambungna saurisi na karige khangde mase ngasaidagi pairi bani barton piram laba natro soidana tawbiyo hairami koi cha thoi hoi mase piram labani tawni da soidana aina thajaba mine phare sango nang suwaram lani nehak potharuro lingjel su hoi haibagum makok nomlam laga imungda changkhre lei masu lei singadu ising sai hori file amana table aduda khangtham thamlakpaduda phone da mai onsinduna leiramba nupadu mamai du khitang haigatuna yenglai khabana isena pirambane changlusi haibo yadre thabak leina satkre alex na sign torabo se yamna wana tawhale hai lanchen mana yaroina adum yet leidana kona dipak na themlaga tawhalako emale adudi paisa da lokthokna tawrse thau pai khanaba isena ne thabak tawbada sekshilo haibane loan du singat bangamnaba alex usitana noklaga singdawa dade kona khanase hana thabak se pai kharse nahan lanchen baga lingchen ga chamina bu howe yam phaja thome lingchen da sabne sana kayang kuina chamina ge haida yengba dar aina lei makai moyeni thungna ba haidu de oi thoktabani matamgi khongjatna leptana chakhibana lingjelgi mama papa gi firoisu dipak amadi leimana sinduna phajana loisinkhre lanchen basu koichen chenduna awat pa asoiba amata laihankhidre numittu mairabagi birthday party chatpagi lanchen ba kanna loisilli mingchel mangda leptuna sayabu kanna kauri lanchen bana saktibe tabro amdalo aigada kuide sayasu phajjanglai kai leirage yambung ya kaino nang merabagi party chaloidro ai khoi ahung invite pirei dubo ai sa se kya nungai tre noy ni chaluro yambo amo dam to loisilu so karim haitadana leiramane sayadu hoi hairam laga lingjel gi room da lai lingjel na karisu tawdana leibaduda yambung de loisin belai hore nandi kai dori ba as se aidi amuk phau party chatribanina kaise toino su khangde saya changsilaktuna cupboard hangdoktuna yengi lanchen wana pirakhiba lavender machugi fork adu lauthoi amu black machugi khuyauba blazer duga haifet thangjinaduna yengi ani du paba yarani khanduna lingjel gi phamung da thamli sayana leiramuko ai kena balauruge ka adu dagi thokraga saya makutta hil chamaga kena bakharaga puraga lai
Makutta pairiba hilsa du lingjel da ulaga si tongba haigadro hairoye chese lao haipetong laga chalo yenge lingjel sayana purakliba hills tu tongduna chatpa hawi haitabagi tuge tawbaduda saya noklaga ngahak chalo haijaraksani lingjel su ngahak chatlaga khara phajana chatpa hairakpadagi sayana lao kerase yambung ngairamani sayana tawraga lingjel chamna kebirami samdusu mana amata tahanda wangna punkhatkre kebaloirakpada dress adu sesil halle black machugi blazer duna lengjumda haifet yalhallaga anidu makhade kumlai lanjenba sofa da phone metuna phamlambani lingjel tholokpadu ubada machinda tapna soli as chatlaroi sira khangdeda hore nang angang sida loina ngauna khidana maira bhaiba mahagi pa piduna lingjel puraktaba yaroina as ai deba lanchen bana chasila mi ngai le hayak bane saya lingjel da onsinduna langtharo ko phajana lingjel su hoi haibagum makok nomlam laga lanchen baga loinana maira bo hoida laklami maira bagi yungdu yobaga lanchen ba lingjel da onsinduna hairi hore nupan ha ga onsilaga naya higetana leyamlaba kaya na taicharo ko khangna basu kanamta yauduna kamaina ya higatorige sangasilo lanchen bana mang tharaga anidu manungda changlai Elina gi mamanabi oibana Lucy su invite taw haiduna hairakpadagi mairaba yamtana Lucy su invite tawrami lanchen ba Lucy lerambadu ubada bitka pungtek tekre mairaba lingjen ga lanchen baga changlakpadu ubada aiko ya hau thengani yobire lanchen ba black machugi main shirt ama black machugi formal pen ama black machugi blazer amadi black machugi tai ni pulibadu masam dusu te ne kaklaga sitna na hatli wang chauraba figure duga hek yengbada mithan bahaibudu oikre party du mi pak na yamba nate close oiba moi kharadang punbani Lucy lanchen ba lakpadu ubada harauna momon taujai lanchen ba Lucy gi mangda haige yauna machindu haifet chinglaga noklaga hairi aiko sija loisin ba ngai ngai da thengkri bani ai dinga sai loireda lanchen bagi waduda mayamdu maningda mamai leithoktuna lepliba lingjel da mifam thamlai poirei noktuna hairsi sumro lingjel tapna khumlai hoida poirei aido ke bahaitabagi chesi ngai leibagi thengdokhrene lanchen ba makutna pairakpa gift tu mairabada piduna happy birthday ngasidagi noi nupi khudombida tongbo ijaro mairaba noktuna minai sidi wish ku pigade lao enjoy tawrse Elina lingjel galak minarodana Elina na lingjen lao asomda ikhoiga leirasi lingjel makhong du thangduna Elina hoina leiriba adomda chatpa hawi lanchen ba kana tahandana tapna lingjel tana bahairi aina haibdo leiriba nupa singjiga onsinnaramlaba nang kapai khang lingjel hoi haibagum makok nomlaga Elina gi manakta lai Elina na aigi ming Elina nangda mairabaga khangnabane amasina aigi imanabi Lucy lingjel Lucy da yenglaga chesi yam phajaye Lucy lingjel gi waduda usitana nogli Elina na nangsu yam phajai sidi dress yam phajai lingjel mana setliba dress aduda yenglaga yambungna laibibane loinama Lucy lingjel gi wa khoding sauningba sumhengalai Elina di Lucy da amu yenglai somdana lanchen bana nate Lucy si kana invite taw haigeba mairabana akhoi nupi jina matom lakwa talen tawrubani ba ma yauni khanglamadi lakcharamoidaban yare onsinarunu kaishum haira oike daroge somdasu Elina na lingjel nang kai chane drink thakera yani ye ai tharoi gi che karimta su saningde leiramuko ai juice pubirake Elina
पार्टी अदुगी चानबा सिलिबा अदोमदा चटख्रे लुसीना लंचेनबसे खंगनबा क्याम कुइरगेना खरा कुइरे चे लुसी नोक्तुना ममिति फजने यामबजाने नंगु लौबिनी हाइब्रो माना लिंगजेल लुक्थरंबा ममाइदु हाइगतुना लुसीदा येंगलई लुसीना अमुक मखा तारई अहिगसु फजन नुक्सिनरंबने अहेनबा फजबा मा लाकपदगी अई थादोकला चटखिबनी लिंगजेल लुसी की वादुदा मसादु हुमांग कारकले तांजादुदा एलिना मखुद्दा जूस ग्लास अमा पाइदुना लाकलगा लिंगजेल द पीदुना डिनर नाइबो ओइना सिथक्सिलो लिंगजेल लिंगजेल ग्लास तु लौबुदु लौरे हाइबबु थकपदि थकलुद्री लुसीना हाइकिबा अदुना मा करिसु चानिंगबा पोक्ट्रबनी ममित अनि अदुना लंचेनबदा निंगमदना येंगली लंचेनबदी कैसु खंगदबना मयामदुगा नोक नोक्तना वारी सानरी लुसी माना पाइरिबा बियर यावबा ग्लास तु लिंगजेल की जूस अदुदा हाइजिनख्रे लिंगजेल दी तरंग अमदा लैखिबना करिसु खंगलुद्रे लुसीना लिंगजेल थकलोदना जूस है लिंगजेलना होइसे जूस तु थांगतुना थकपा हौई लुसी माना पाइरिबा ग्लास तु टेबल अदुदा थमलमलगा लंचेन बहोइना लैरिबा अदोमदा चटख्रे कैसु हाइदना मनिंगदगी खंकोन कोनसिंदुना हाइरई लंचेन बसु लिंगजेल बुतुम थनबा लिंगजेल की मकोक्तुदा तपना नंबीरी ngaiak leiraga lingjel nungaina tumthakre lanchen ba lingjel gi laibakta nungsina chupiduna machinda tapna soli aigi thamoibu asuk yamna ngahon bangamba phangloi nangombe asuk nungsibi ama nungsige ko yambung na nangbo thamoi sengna leyo yambung gi mitmang da do kaplasu itha da kaplala aigi khut asina chekna konduna nangbu themge नोकलसो ऐगी मांगद नोकलो चोकथबा लैता मिट कुप्तना येंगजगे तुमो को थवाई गुड नाइट आई लव यू सो मच नुमित की मंगालना ममाइदा येरकपदा तुमलंबा नुपादु मसादु खरा खजिक लेंगलई याकलबा नुंसागी मंगालना लेप्तना फुजिलकपा अदुदा लंचेनबा तुमलंबदगी हौगलई मादी ngarang लिंगजेलना तुम्बदु येंगबदा लिंगजेलगी नाकंदा अदुम तुमथदुना लेरमले मखुत्ता सिरिबा गाड़ी अदु हाइफे थांगतुना येंगी पुंगसिदि तरे तारेने फमलंबदगी हौगतुना विंडो लेरिबा अदोमदा चतुना पदार अदु हाइजिनदुना लिंगजेलगी नाकता अमुक लाक्तुना निंगाइदना तुमलिबा नुपी अदुगी लाइबक्ता नुंसीना चुपीदुना थोई थोई गुड मॉर्निंग तुम्बा मफुंग फादी फाउ अदुम तुमुको नोकफे तौना येंगलमलगा लिंगजेल की कादगी थोलक्तुना मागी कादा चंगलई वाशरूम दा चंगदुना मसा सेंगदोकलबा मतुंग मखादा कुमथरई मपागा मयामबगा फमदुना वरी सानरिदपुगी मनाक्ता संगसिनदुना मयामबगी नाकंदा फमदुना मासु हंगलई कई वरी सानरमलुना यंबो सुर ममाइदु लंचेनबदा ओनसिंदुना चाही लेप्तना तौबगुम निंगथिबी मोलगी मयाम पुनबोइना पार्टी अमा सिनसेना तौबगी खनरंबने ए करम कांदा सिंदुइनो लाकलिबा डेट 24 सिदा कुइद्रेने अदुदे मीदी क्याम यामनी यंबो सुर सोरमा सांगना होंदोक्तुना लैरिबा स्टाफ सिंगसु लोइना यावरनी अदैदी अतोपा इमुंगी खंगनबा खरसु याहोलगे तौबने सयासु मकुत्ता कॉफी अमा पुरक्तुना यंबुंग याय कॉफी लंचेनबा मचन्ना पीरिबा कॉफी अदु तपना लौई सुरना अतोंबे ngaiko wari sanakise saya लंचेनबगी नाकंदा फमथदुना कई हाइगे यंबुंग हा निंगथिबी मोलगी पार्टी तौदोरे इचलगिसु खंगनबसिंगदा इनवाइट तौनिंग्ब्रो ऐसु डे 20 दगी दिल्लीदा अखोई 2 month की सर्वे अमा चतोरे अदुना अइगिदि तौरगे यंबो दीपकना फरे नोई मसेन तानादुना फजना सिनब तौरो खजिकतदा मिया मांगदा सोपनब तौनुको लंचेनबा कॉफी दु थकना थकना सुरदा ओनसिंदुना कदाई तौदुना यंबो सुरना
Mall gi mathakta guest mayam punanaba haina aina achaubu hall ama thambane ada tawrage. Lingjel su masadu fresh oiraba matung makhada kumlakpani. Mayang wari sanaridu haifet yenglamlaga kitchen da oina changlai. Santi lerambadu ubada ma ihaidi hainingdrabani. Santi su Lingjel da paina yengduna hairi. Nupina bu adu yamna yahu kana thenglage. Adusu minai gumbi nangna. Lingjel Santi na nganglidu kaisu khanda tapna kumlai. Inamse aido isa khara nungai tabaduda haugatpa ngamdraba adugine. Isa nungai gi nungai roida mafam sidane kusita wayaroi khangabra. Minai oiradine minai oina layo mapusa gi khanganu. Lingjel Santi gi minai haiba wahaidu taba ngamdrabani. Adubu karidi hairuni. Santi na adum leptuna laidu kaigino ha chakase thonglo mi thabak loina satki hainarani. Yaroi chak thongba. Maningdagi nupa amagi khonjel na hairakpani. Lingjel mamaidu laithoktuna yenglai. Lanchenba kap ama paiduna kitchen gi thong aduda leptuna lairami. Lanchenba leplambadagi changlaktuna Lingjel da onsinduna hairai. Nasa nungaitadi potharaga dum laiba yadro ha kai gumaino. Santi Lanchenba da mamittu paina yengli. Ma ataida wa kana nganglasu Lanchenba dadi henjanba ngamdabani. Lingjel na kaisu tawdreda yambo. Chalo nasa du ihan gana amuk favor lakani. Yambung hoi thabak satpagi ai chak thonglamkhige. Handakti Lanchenba khondu khitang kalap chairai. Kanadru haise anam siam kanbra ha chalo haisi chalo. Lingjel su Lanchenba ki khonduda wa ngang bataladuna tapna kitchen dudagi thokre. Lingjel chatkibadu yenglamlaga mamaidu phatlaisilakuna Santi da yenglaga iyambagi nupe aigine item sini ngasi fawba respect amaga loinana akaiba wa am faw haijadribani adugo ngasi gi Lingjel da ngangliba wa adu matung amuhana ngang batarabadi respect kainarakani. Santi karisu khumda Lanchenba da yengli. Lanchenba handaksu wa makha tarai. Matam amada Lingjel se yum masigi mapung oiba mi ama oirakani haibase item sisu khanglamgani. Aduna wadu khara khaji khalaga ngangbiyo. Aingonda solakpadi ngakpiba ngamgani. Mangonda solakpadadi ai ngakpiba ngamloi. Wadu hairamlaga mamaidu laiduna chatpa hawi. Kitchen gi thongdu hek kanthoke tawbaga mamaidu amuk laisilaktuna usitana noklaga hairai. Minai nate mahakti sana ko nungumlaba yum masigi maharani ni madi. Wahai asi khak hairamlaga makhongdu launa thangduna thokre. Santi makutna pairiba spoondu makhol thokna table aduda thamlaga machinda soli. Minai nasu yum asigi maharani ne kai. Aina yum asigi mi oiri makhaidine oi thoktabani. Matamgi khongchatna khamba yadana chatkibana numit humni mu haujinkre. Saya magi kada kanna loisili. Lingjel su changlaktuna hanglai. Chesi phiro loina hapa loiraba ai kai tawroge. Saya mamaidu mingselda yengna khumlai. Loire aina ngarang ne loina haplamlabani. Lingjel du wa nganglakidre mamaidu nonthaduna leptuna laikre. Saya mingselda yenglambadagi mamaidu laithoktuna Lingjel da yengduna hairai. Kaidawrage nangna amo onglaga lepliduna. Chesi chatkradi ai tom ngaihorani adugi nungaitabagine. Thani tangbu kaisu kuiba nateko phajana leiramo yambunga nungsinana. Hoi Chesi su phajana chatluko. Aina ngarang piba wangkai pido party numita sari seluko. Lingjel suktoktuna aidi haisu haitana kamai se toino Chesi. Saya nokphe tawna yambung selalo yam haibane kebasu ma ke hello mana keradi phajarani hingchabi ma daw male maloi kesu lawa thoklase aina pungse yadre. Saya magi troli du chingduna Lingjel ga thongminarai. Mama laima amadi mapadi pakta khuramlamlaga Lanchenbaga loinana airport thinbagi gari thaudorai.
मखुटना पाइरिबा इन्वाइटेशन अदु टेबल अदुदा थमलगा चाउथोइना हाइरई निंगथीबी मोलगे चहीगी पांगथोकपा एनिवर्सरी पार्टी गे इनवाइट ने फोन मेतुना लैरंबा लुसीदु ममितना इनवाइट अदुदा येंगलगा मपादा अमुग येंगलई चाउथोइना नंग बाबुंग दीपक मसामक लाकलगा पिरंबने अखोय अनिगिने हाइदना कई निमित किनो बाबा हयेंगनिने नुमिदांग तौगदबने अचौ असांग सीएम फाउ लाकनी अराइब पार्टी नते लुसी नोक्तुना लंचेन बयावगी हाइरनिने केथरगा चटकी हयेंगदी इपानसु हौदोके खनबने नखोय अनिगी वाफमसे ngaiko baba matam khara leikisi tapna tawse maga khangnariba nupido moida leiba lawai nupido ni haidai ne hoi mane baba yamna so angang ni dab tawraga yani madi chauthoi usitana noklaga thik ne bumana thalamge khaladi awawa tajaba tabane numidangi pung 4 muk tara fawba lingjelna magi kada karaktabaduda लंचेनबा मागी कादगी थोलक्तुना स्टेयरकेस लैबा अदोमदा लाई माना कुमथगी हेक तौबगा लिंजेल कारकपदु उबदा थांदोकलंबा खोंगदु अमुक हंजिंदुना लेपतुना लाक्लिबा नुपी अदुबु ngairi लिंजेलना मागी नाक्ता यौरकपगा लंचेनबना थोय हाउ कई हाइगे यामबो ngसाइदे के दौलरिनो नंगबो थबक लोसिलुइने कइनो लिंजेल की वादुदा लंचेनबा मचिंदा तपना सोली थबक सुनो मी थमरदी यारो अय आंगांगसे खरगा पिए अमुहेना पिक्सन की बदारे लिंजेल लंचेनबना सोलीदु मयेक सेंगना ताददुना हंगलई कई हाइबनो यामबो कैसु नते ट्रेन सवारी सनरुसिला ngammaroi asu inkhra kansida leiramuko dude thuna chatuna magi kada changduna yamna thadaba blanket ama paiduna lingjelna lebriba aduda laktuna lingjelgi makhutu chingduna trains leiba adomda lai trains adugi kachin oirap thariba bench aduda phamlaga law sida famse lingjelsu lanchen nakanda famduna kaidose haibano yambung sida no ngan bedagi numita fawa hospital da leimandana ne itugi masakhaji kaudore adugi ngasigi ahingse tumdabidane nangse yenge tawba as tanin de ko yambo lanchenba lingjelbu magi nakta tapnang na chingsilaga mana ngasai purakpa blanket aduna makhoi ani pulap inminari ingdrabo nangwa lingjel lanchenbagi lengjumda ngathaduna ingdre yambo thoi thoi ho yambungi thoi thoi nungsibi taye yambo kai hiroba nangna su yam nungsirisi adubu aina khangra aisuna yambungbu yam nungsi punsi chupa nang yambungbu adum nungsibiu ko thawai aibu thadoktuna chatki khanganu ko yambungna nang udana mikup ama faw leiba ngamloye lingjel magi khutna lanchen bada chena konduna ai chatloye yambungi nakta adum leidoine nungsiba ama kainabugi chainana amuhana nungsiba thamlaroi khankraba ise ngasidi nangi nungsibagi mayaina pumna makjoi tawkre kanchu kankre nangi nungsibagi mayaise yambo isai satbiyo ba ai taninge as ai di isai sakbo haiti haitrasu amatang saklo hoise sake pakti pakloi ko lingjel su saklo haibagum tumina laikre lanchen ba isaidu tapna saklai nga thaduna aigi lengjumda inaktanang na fambase hanglava atiyada yengkatluba nangi saktamna thankare isai matek tu sakpaloirakpada lanchen ba lingjel da yenglakpani lingjel na ningai dana tumlaga leirambadu ubada nungsina yenglaga machinda sole nungsi mankre kamai daune nungsi mankre